Luhongba kuidrabanina Mirandaso mayumda thamkhre. Lairaba mapa mamana machagidama ngamjaba khara langli. Nupa mayumdagi selso lorode machagidama angamba hapsage haiduna. Mirandagi mamana Ibema nangi furniture se khara dealing wale. Mirandana Ima arimbada sel changna batagumse furniture se so habdubagi kana baleroye. Lohong maluraga sida sulero haidubo ima hoina igida mahapi bakharasina nachagi de apen mane Mirandagi mamado maponi nushiragli machagi wahaiduda amata poksabi machani yumnak sagai on kidore ngasidi lamna laikhrani ichase mama aikhoi gaso lamnarani ko kaisu lamnaroi deima aidi ma huinaba adum laktoini Mirandagi mamado Pirang lagta mo mondo lagli Ibe malay sigaso Yung mamada punna maway minara daw ni Nabani na pakatsaga do Yung pan kradi lam na ranina Hazik di haraw ramani nang sumaso Ano budi ay naharaw risidagi Mana haraw ba na hili po ni Mama machado haraw-haraw warisan na doon na tabag lusin minay Lohong baso kuiragtre Nikhil na nong ma Mirandaga amutang unasi Magi thamoy na khoidaba khudol amaltang pisagi khanduna unasi hainai Miranda lohongamda ebagi pamu makada pamu wa magi khongthang tan chana haina tungilani khanbagi wakhal nungai banara masak su khangpha phasa thokli khara chamta keraga icham chamba green color gi phanek ama setlaga pink machugi t-shirt ama litli ngawro ngawbi kusuda kaya di paksakre Machana loisilaga thorakpa ubada Mamana Aidi lohongamda sida chathohaningdabani Tahoidi hainabani Irenjana chatluko kuirakano Hoima Mamada madam namhalaga thorakli Makutta pairiba phone do lok hanglaga Nikhilda call tawri Mirandana Hello Dada Kayorage Ai thongalda ngairaga leire Nikhilna Aisi somda pabung to na barto na mamona adugi leiri nang bazar fo haigalakero ai parking na ngairamage as dada ngasai na hairakpa yadro ai bu kamaina ithanda laktoino hana already kaishu khaloidabani mina ukhradi phasana ngangnaroiba adu eragana ai ka tharage kono ina piroba yarui haisingpo numita senabani ba ai ka tharake ba ngai khose yarani Ay parking fawba inaw pam thilalage Hoy ay lawba lake parking yawba hairo ko Miranda lekai gi manaw nu pathokpa mada thilalagli Nawba kaino parking sibo gari gam talai trisibo Che driver kaido khudak distract tawri na haibani adugine bazar sunga sidi pakna thong hangnaramoi showroom gumba pharmacy gumba adu khangnatana Nambu ngasai na haiba yadro Che, moigi se kudak ta tawo male ai shu khangdi ado che na thale ho batan bro yani na bai sulani ado de che ai han khrege ko tuition chatoi ne ba chalo phasana thau ko laisi matom ta khale dada do bo kem da khangda bazala question direct ne tasengna Nikhil su khangda bani masi yobaga Nikhil da phone tawri ado bo ring chalaga pairak tre Miranda na ngairakli bado minute 15 mo faragli Nikhil su call halaga tawraktre masadu pakhat ba pharakli Nikhil do kaido ba yawr bazano na khali Laisida mo call tawraga Laisina nungai ba nangbo Miranda tam nairakli Se Nikhil do unasena aigi firol laigin haibani ado mana parking fawla ona ngairanga madi laktre phone to ba su pairakte Panadi kuire aina mangai raise Aima pabung na bato na mona haikibani ngai ko ai call to hange Bangras ta call to holli aduda su pairaktre Bangras na sono ni pura adui mido gyan tabana sariba Mirandana Se ai ngai rage aduga laktradi adum hankrage Laisina ado yamui bani sulake leiramo Malak jadi na tonto sat kinu ko. Phone do thamkre
Miranda matomta laibadu hainade. Misu itak takli. Lain gari su amata chen ba ude. Masa masagi lanai gari amani chen manatana. Makuta pari ba phone do ring lakpaga paikhatli. Hello, dada, kai lege? Ai ngasai de itom ta ngairi. Mi somda chanade. Itom ta lebase talli ba. Kai de lege ba? Ngasai de phone tawba su paide. Lakna ba tawrage. Anjali do thabam chatloina lambi da thengni. Ma do mayung fau thinbiramona thingena gari thobagi phone do paiba yadraba. Khamlaga pairine. Lan su sendi hai. Miranda wa haiduda wararop tawri. Dada, yam chilla male. Ngasai dagi ithanta ngairakpane. Pung amadi fasilakle. Hanna ba tawrage. Aidi ko na muna rasi yaida. Dada na hairakpa matamduda ai adum lake. Ado ai thamage ko. Ima da thengakanu hairi. Miranda phone do kaklaga hiki kapli. Tanjana na Lacey do call to silagli. Phone do oklaga. Hello, Lacey. Miranda, nang kapira. Nikhil laktrabo. Parking na dom nairamuko. Ay among galaiye. Miranda konjela do niklaga. Ay adum hankrage. Inaw pada laubala on haikrage. Yaro. Yamung ibani thorabani. Adum nairamu kapkanu se. Miranda masado nungaitabana pik thankre makutusu thak nikli kanagumba amada message iduna thari kanada no haibadi khangre somda Nikhil so Miranda mathwai nungai khidre haiba khangle hairakli ba wahaiduna Nikhil na Anjali ainu pido warokre ainu unasi haraga kuina ngayala thambagi asomdo ina chalusira mai manakta Angelina Haima ngasai na hayu yadro nangbo thuna thoro lohong do su kuidre haidai nangbo nupi do kuina ngailaga thamidu bo Nikhil gari do kalak thoraga parking lom da lakli makhoi ani ne yorakpada bangras ka laisile migaso yausilakle makhoi mari pulap thengnei adoba Miranda di leramdre saraki nakanda Miranda gi phone do battery ga tongan tari badu ubada mari do ngakna yengnei adoga Miranda bo koiti thi bahorakli Pangdre, pangba kauba leitre, mafam adwaida. Laisilem biching narakli, kapning basu paurakli, pakat pa na suhen kiduna. Miranda, kaya na nang nalarisibo. Nikhil, Miranda do thiyo. Nang bohozikta, mana mapam sida ngay harak pa ni. Nikhil masado laitadre, masu pakat pa paurakli, laitadre wakaldo, ahozikta ni, wararop tawba wahina, ningamda na wari sarakhiba. Yambo, ita do thisi. Mamu kadai di leramgani. Hayo. Bangrasna. Se, kaishu torisi. Akoy mayam changna na thisi. Angelina. Lao, akoy hosi police ta paupi na batokse. Haina ringai tanja da unknown number amadagi call lakli. Nikhil na phone do ta paikhatli. Hello. Mr. Nikhil. Kana. Ay lakpani. Ningsingi bo. Nikhil saurapna kai lere hojik noi kai nama khrena koi ti thinari dai Bangras phone do ta mullaga oi Miranda kai lege yam thunairo natradi nang hingaroi Lacey pakhat pana loire mani lakpana phakri Miranda lakpana upai leitabini hairi nangi do try togena khanbane ichini naw ni na inaw pithoba Aduna Miranda si oina asi haiduna usitana nokli Nikhil na Oi nupi faraga leme sinine nang hojigai dele lakpa usitabai type da video call ga toksilakli background ulaga yengzo ne khangadi lao Miranda do pullaga thamli makhong makhut machin loina punsili madu ubada Nikhil asawana mamit ani do maksangang malay tafong khangdre. Oi, magi matuna masupo yaroi. Nikhil phone do kaklaga thuna ma gari thodok tuna chatkre. Ahom dusu gari amada tanarakli. Phana sangna thorakli. Mafam adu ichik chikli. Chingwai kaiwai sutori isong song na ui. Lakpana. Nang gero af awam leidai. Ngasidi masu hingaroi. Aduga natay sabado. Masu ngasidi matwai lobo tarine. Miranda kaplaga hairakli. Aikoy na noy da kay lan kige. Lan bay bo yan tina lali.
amana aigi ipa hatkibagi laman amana aibu thengkha kayarakta phukiba ikaiba pikibagi laman Miranda sauna hairagli napadogi maralgi matung ina hatkibani maduda sakpam thokte lanjadraba yambungi mapapung hatkibadudi migi machaduna nungairamgadra nangsu khanglanggani macha oibasingna mapa mamabu kayagi matik nungsijaba dadana nangbu phubadudi naram chatkini aini ikaiba pibadusu lakpa Mirandagi mamaida khopangna tharakli khangaba pepa kari thuena Nikhil Bangras anido lakpagi mamanaba aniduga funarakli lakpasu mamai leithorakli mahangak pasu poklude mafam adu khangnaba laknaba mana thaoina call toribani mapa hatkibagi laman singe machin mana ani buhat paibasi mahaki wakhalda chuduna laikre siba changba mangonda darkar oide masu sangsilaktuna funarakpa yaurakli lakpaga Nikhilga anido hanade Laisiga Anjaligana Mirandagi Poliba Makutu Thadogli Lakpado Nikhilna Khongpakna Sapu Kanna Kaurokpada Laimaida Upsinduna Tai Bangraso Karomdagino Khangaude Nupa Aniduna Puthorakpa Thangduna Hairakpaduda Thabakta Khitang Sokli Laisi Pakhatna Hairakli Yambo Nikhil Bangraski Manakta Chinsilakli Bye Nikhil Nupa Anidudagi Thangdu Mullaga Mafam marang khangdana thilli nupi ahumdudi pura thakatkre thokliba thodokto tanjadu lauraga lakpa masagi license gandu puthoraklaga lokfa chingki Miranda uraduna Nikhil tamna sensilakli khanghaudana kapthorakiba nongmaigi makholaduda mayamdo mamit mana chap yungli Nikhil mamaido falai thorakli Miranda laimai dai thakre bangrasu asokpaduga fuhagolaktuna lakpo basauba mangaloinana phuba horakli Nikhil Mirandagi manakta chinsilaktuna Hey Miranda se hogolo maha kedogadamano khangdre Bangrasna phuriba lakpada mamit khana yenglaga nakanda tariba nongmaidu khulli Bangras buin thoklaga pariba nongmaiduna lakpada masing khangdana kapsilli kudakta lakpa sire Nikhil nongmaidu hundoklamlaga Mirandagi manak tamna sensilagli Laisiga Anjaliga kaplaga Miranda bu konduna leiramli Nikhilna Doktor da puna batoksi Miranda nang kaisa toroi dadala ise Miranda masadu wana khangli ai maphamsida pothasake mahagyararoi haiba masana khangjai panpham chadaba saganani palimado Miranda bu gari dhapkatli Bangraso thunama gari du start toraga thauba hori Nikhil kaplaga Bye khara kana thawo Bangraso mapira cheli speed to full dani thoriba Miranda Nikhil gi tampakta hipna sode yamwana chingli Nikhila dadalale aise yam fataba mine namit usin gano Miranda hospital yodore se da iteiraba makut aniduna Nikhilgi mamaida nushina nalagli Nikhil Mirandagi makutto chena paisilaga amuk chupli mapiduso lepa laite taragli ba wangangano se bye hospital yogodaba kayang watlige Bangraso confirm khangdre Mirandana dada nang siam pai nang siam nushi ay gasidi wa kita ngagsaki ko hayose ay taragi dadagi kaksamda okjagi kansaba ikot na ning sabak kundo paring do oksaba panglaray ay umari Nikhil kaplaga hayidi kaygi fangloy duno aysa nangi na ngawbi dadana nusibaso nang khagni Tazaning mawai fanglabada pirang lagta mamonolagli yang wana konjel pik na hairagli aroy boy na dadagi nusi nakada mapoksi gidi wai thong pangsan rabaso natambak sida punsigi wai na pathasa mapanglani Miranda masado padrak takre piktak tobi simbal dudagi konjel tholakidre
wana panglama mamitso ningaidana uisinkhre. Nikhil Mirandabu kolaga o khongna kablakli. Bangraso gari do khamkhre. Tungda tharokpan chalagi gari so khamlakli. Dadagi Miranda, agolase. Dada la leba. Nangmu thadoklaga mafam kaidasu chalarui. Nangmu nathadasu thamlarui. Dada nang yaudradi hingba ngamloi. Nangai bu warobra. Se khumo. Karigi wa ngangdribano. Ai la le. Nangbu hojikta dada la o. Natomta laiba ki hairamaga. Aina laklaga. Karigi nathanta ai bondok lamaga chatlibano. Dada su nangi tung ilake. Nikhil fukagolaga chenga tawri. Bangrasna Nikhil wafaduna thamli. Tawriba matawdo yengaidre. Angelina, aina thukan mane. Ai su khanglodi. Makoy ani thengnasi hainai haibase. Nikhil, nang na hadai ramladi ai su yeloidabane. Lesi Miranda gi manakta famlaga pakatta kapli. Punsida khwaidagi luna tinasarakpi. Piklingaidagi awana pumnamak puminarakpini. Yuma matada sagaya matada punna laiminarani khana sagal uba manglan sukaikre. Ngasidi taibang pasidagi punsigi sintha loiraduna chatkre mahaki mataroidi. Nang yam phatti karigi pakhong ki hachalibano. Ningamdabana thalle. Nang leitrabadi aidi kanaga tinani. Aigi pukningi wa kanada tamludi. Khumbo. Nikhilda di hena chakpa haibadu oirare. Mahakna thukanmani masamakna. Miranda na hairamba wahising ningsinglaga hena chakre. Karigi Miranda da unasi kaurubano. Karigi matomta ngaihalubano. Khalubada masana masabu warausaduna kapli. Nikhil Miranda bu konkibadagi thaduraktre. Ahal lamansingda Bangrasna pau pikre. Miranda bu popi mama machagi pau tabada angaubiga pangkhak oikre. Premiladi wangang pau bathokidre. Mayam pumnamaki thamoi soklare. Asomda Kishore su pau tare. Mama oigadori bido leitre haibagi pau tabada mahaki thamoi kaikre. Mama fanglani harauzaruba mama gi asengba masak udringai taibang pal thadokre. Mayamna themduna sanskar tawnaba mayumda purakle. Adu fawba Nikhil Miranda bu thadoktre. Bangras amadi Pakasnana namdana faraga poloinaba sem sakre. Nikhilna yarui aigi Miranda mai thaba yarui. Ahi ma yaudradi hingba ngamoy. Itemse nangi namanabise hakchangda mai sugana hayo. Phatti Bangras thado aibu thado. Bangrasu kaplaga Nikhil ase adumai tawgano. Nangna sumai tawradi Miranda gi thawaina nangbu thadokduna chatpa ngamarui. Magi thawaina ina chikna leisa kisano. Lesi mataroi bu kauraga kapchari ningam khidre mataroi do. Mayam changdana namdana mathau mangam pangthokre. Nikhil di wasu ngangde magi thokpa tumina lei. Aroi boina Miranda na tharak lamba message to paraga ningsing kapli pendana. Dada ai dada budi thamoi singna nusi. Nangnadi ai bu thoksabide. Lohong basisu al khaigi ma yenglaga yabra. Aina nusi fonglaga nusi na kibani khanduna. Ai bu thoksabide ma male. Ngasai dagine aina dada bu ngai serakpa. Phone su pai birakte. Ai halage itomta leibase kise misu sanade. Pirang nangsu leblano thamoi nangsu wazakho mirairu bagi mahini. China masing khangda fangliba thamoina phangjasano iragi China. Nongmanong mahokibana sorat suloikre. Premilana bungo Nikhilna imasi nangi na tawse imasi yengba ngamdre. Imaudo aikoi su nungsine adubu laibakta asumna thu ota lambanani khandoklasi ibungo. Thamoina leihoriba ningamdabasidi punsigi kokani thajadre. Waisi khakairamlaga magi kada changakli. Miranda gi photo do kolaga kapli. Miranda punsi se nangi khakni. Kanagumba matada aigi thamoi aigi punsi kaksinaroi yenglaroi amuk hanaso aigi mitsina lamlanbi kanabo.
lakpa madi magi kangbu maragi matung ina hatpani nandi fifam thokte maikai kayadagi kholauni upai lete miyam gi apambagi mayokta lepaluna thokle handaki matang asi luhonggadori makuitrabi nupim chamabo minusi leitana hatpa mapangi machani halibado matik chapchai chungkre Nikhil amadi Bhangrasna chahi mangagi matungni Premilana Isu thoiba chengano haibani nangbu tuni haibani mi Paikhomana Agyabo tubiro kaishu chahi mari tangai riba masunupado sumangaduna kochen hiteli nakandagi gamlado amukot pisanai Isu thoiba molani ne nangbo adu paino haibani mamana phubizani ko aidi khamloidabani phubiro kaishu haine ringai leisidu isau langlang na thorakli haima amuk loirame hauzikti irulu za thoklaga chatkibada ngairi Paikhomana Sanaradi motaba Leisina Nang school chatoi natro Papa chadi loisin belo hore la o loisin birage School chat patale Kedo bai chatloi doi ba lam heno la o Nupi masak fajabasu amti yaungde bit leite ba Premila masugi wahai duda wan thakai nogli Leisina Hai petawa Nang irang yam phadori Chahi matang duga Napalawe yaroye Nakandagi Bhangrasna Mapa ai laurise fatro nang loramadi sa se gadha churamdoini Paikhomana Papa kharangango noi darling do machin yam kanbani Leisina Hai chandan nang lau sasat school thanki nemi Bhangrasna Adaidi chailani nachin do angang warakpada adumai warang na bro Leisina Taning de yambungso nachanu pasigi sakta magni Leisi machanupado namdana loisinaga puthorakli amaduna school chaloidagi ningai kana tawri Nikhil so office kadabagi loisinduna thorakli hanadagi hongli pung hongkre wasu pakna ngang khidre maroi bakhak natana mayamduna Paikhombabu themlaga leiramli Nikhilna macha thoiba kaigi ningai tawrino Pakasnana school chaloidogi tawrini ne Nikhilna Macha thoiba lamai nganuse Papa sana sanapot me amlei bidoini ice cream su leibini Paikhomba harang nairagli Papa cha asing bera asing beni Nikhil Paikhomba bu themlaga purakli ataina themba yadrabaso Nikhilna themba bakhaktana yai Paikhomba su Nikhilna hairiba makhai yai School ek yawmaga Nikhil Paikhomba bu makhut samlaga school manungnuda adum changminakre Matang asige loinana nungsina ka hairiba wari se loisinjare mathangda amo anawa wari ama puduna lakchage mayam punna ngaibiramo